Ngarang faw da Eikhoi gi Ikai Leiramba furup adu ngasidi makhoi gi minai oire. Vigyan gi Lamda Muslim. Sangsar da leiriba bidya Pumnamakna Asida. Musalman na mapu gi thawjal dagi mamali yamlaba thawdang kaya lawkhidaba yauramloi. Hojik chawkhalagaba modern science asi Musalman scholar singam sung scientists singi khudol ni haibasi history ni sakhi. Science amasung anuba bidya mayam asida Musalman singi thawdang adu sangsara sina lengli paliba fawbade ningsingduna leiragani. Europe amasung America na anuba bigyan modern science sawkhatliba si Musalman khakki khudol ni. Adubu science amasung sangyang gi Lamda Musalman na ahanba khongdabani haibaside chienba yaroi da Wafam ni. Ngasigi chawkhatlaba sangsara sina su yar Wafam ni. Masigi Matangda English ki writer John Dropper na Europe ki chawkhat wakhil Hamid.Lairik Aduda asum na ibiri. Arab Musalman makhaina science ki Lamda ahan boina thizil humjin khiba masung anuba kaya puthok khabagi matung tarak badadi European singi wakhalo namasung chawkhat khong thangi lambi ama unarak pa hauraki. Atopa ayiba amanas mahaki Lairik ta Arab Muslim sing na science ki Lamda mamal yamlaba thudang kaya lawram liba mayam asi chumna tagi angak pa thudang kaya leiram ba natraga awon ba kaya puraklam ba khakta natte. Chawkhatlaba anuba bigyan modern science asi Arab culture gi hotna zaman hai ni ibiri. Christat gi chahi chani pan dagi lising maga chani fawda science amasung atopa hiram Pumnamakna Musalman mapung oina mangzil thaki. Khonjel dagi Mangal hen yangi Haiba theory asi Al-Bayrunina ahan boina proof Ibikhibana. Al-Bayruna astronomy ki Matangda lawram ba mamali yamlo thudang sigidmak mahako father of astronomy hainasu Ming thol piduni Ikai Khumnaki. Bu Ali Sina medical gi Lamda nongchupta khaska dagi chawbulu chingbani haina yanarame. Mahang ibiramba al-Kanun fitip Hamid.Lairik asi chahi lisang sitna Europe ki university sing the tambiram ni amsung European sing na hainingai leitna Kaanaba fanglamne. Bu Ali Sina ki Matangda Professor Brown na Germany ki mahiloi sang sing da Bu Ali Sina na tambiram potlam kaya adudagi Kaanaba lobi yagani haina iri. Bu Ali Sina na al-Sifa ko Lairik amasu ibiki. Lairik asida chemistry, biology, physics, philosophy amadi isai nongai gi mamal yamlo potlam kaya yaori. Bu Ali Sina na puthoklam bani ngasi fawdo mong adumak Oina Khudingmak Bernier ko ba khutlai ase. Bu Ali Sina amasung Muhammad bin Al-Razi makhoi ani gi murti ngasisu Paris University ki medical faculty da uwa fangani. Ngasi ki chawkhalo modern yug asinasu Jabir bin Hayyan bu father of chemistry hainari. Mahang surai gandak amasung thumgi acid puthok bani. Waterproof amasung fireproof su mahang puthok lambani. Aquareji sana amasung lupa saktak libasisu Jabir bin Hayyan puthok lambani. Chemistry ki khutlai laboratory sing the Khumnariba retard ko ba khutlai asis mahang puthok lambani. Ibn-Haijariba su history ki sangsar da Ming wang alaiba misak amani. Sangsar da ahan boina Mangal ki Matangda al-Manazir ko Lairik amal mahang Ibikhibana. Pinhole camera ki niyam su ahan ba Ibn-Haijariba na puthok khibani. Manung mapan fawda ba arang ba murti Mangal chenda ba murti masung akoi ba mingsel Ibn-Haijariba na puthok khibani. Masita natanaw
Mangal asi Pangal gi saruk amani hainasu haibiramne. Mamal yamlo thodang kaya asi pangthok lambagidamag Ibnul Haysumbo ani suba Batalinus amasung Islamgi Mapao haina mingthol piduna Ikai Khumnaki. Abu Ja'far Muhammad bin Musa al-Khwarazmi asisu thagat narubagi mathau tadrabau malem pumbano sakhanglaba miyoi amani. Mahan anka geography amasung astronomy gi maming wangna thamba ngamkhrabau awangba thaki scientist amani. Masing thiriba mayak asi mahakna puthokhibani. Masing the zero sizinabasu mahakna puthokhibani. Abul Qasim Al-Jahrabi Ming surgery gi Lamda sana machuna leiteng dun Eikhoi. Ngasi chahi cha kaya haukhrabasu anauba surgery gi Lamda chawkhatliba asi mahaki hotnamanni. Marmasin mahaku father of surgery haina khangnai. Surgery gi Matangda Al-Jahrawina iba Hamid.Lairik asin athoibani. Lairik Asida Abul Qasim Al-Jahrawina asok pada langna fotpo ising khawdagi nung lo thokpa amasung haktangi mafung kayada khaibagi matangda takpiri. Lairik Asida Europe ki university kayada chahi cha kaya syllabus ki saruk ama oina takpi tambirame. Europe ki writer amana Al-Jahrawi matangda ibiri Sok lising macamri gi manung de lakhi Europe ki surgery Khudingmak Al-Jahrabi gi Lairik sing da yum famoy bengaktane. Umar Khayyam gi mingsu history de sana machun idnalai. Umar Khayyam si awang bathaki mathematician astronomy amasung afaba kabi so oiramme. Umar Khayyam na Atarikhul Zalali Koba Hojik Chatnariba calendar pop Gregory 13 na puthoklamba Asida gi suhena chumlaba calendar ama puthoklamme. Singna si ising dagi horakhibani Haiba wakhalon asi Umar Khayyam na puthoklambani. Abu Nasr Farabi na isay nongai gi matangda science ki oiba lamda ahan boina nainaki. Nasr Farabi ni isay sakpada changba sangsar pumbada fangdraba khutlai ma puthokhi. Masi Allama Ibn Khalkan na iri. Shah Hamdan Saifus Kaulagi darbar da amukha khulai asi khonglamme. Maduda darbar da tilliba miyam Pumnamak ado wan thaba makai noknarame. Madug matungda Farabi na sanzon thoklaga amukha khonglakpada di darbar da Lairiba Pumnamak o khong kapnarame. Abu Nasr Farabi gi thodang mayamasi yenglaga ani suba ozam sum ani suba arastu haina khangnarame. Christab dal singam chamapan taragama thoigi adwai da gide Musalman sing asi marai chai thaba horakre. Eikhoi bu Angrez amasung nong chuplong gi kangbu asina amaga thina hallaga eikhoi gi oiba potlam kaya amasung eikhoi gi guru makhaina puthok piramba machak mathumna thallaba history pumnamak muthatkre. Eikhoi gi lamyan basingna science amasung anauba vidya modern education gi lamda mamal yamlaba thodang kaya pangthok piramba kaya adu eikhoina pukchel sengdaba masung mahai watsilakpadagi ngongchup amasung Angrez singna punamuk chatkhre. Hairiba jati singna sina Musalman sing Asibu chawkhattaba wakhallonda Iraq na hallaga anauba vidya da mangjing thaduna chatkhre. Aduga Musalman de science amasung vidya kaya da primary thaki angangum lei hore. Khudam oina lai thokpagi tika amasung award genis ni haina khnari. Taseng na de
lai thokpaki tika asi Abu Bakar Muhammad bin Zakaria al-Razi na puthokhibani. Razi asina sangsar da ahan boina lai thokpa amasung khasra angang singda furi thoktuna nagan batam thiraba laina makal ama mapung fana research tawduna lai thokpaki tika puthokhiba ahan ba doctor ni. Masi Encyclopedia of Britannica da Yaori. Matawasumna battery cell asi boltana puthoklambani haina thajanari. Taseng badi battery cell asi al-kitana puthoklambani. Haujiksu Baghdad ki Scientific Museum da al-kitana puthoklamba battery leram khigane. Tharam tanna lising machama pantaraga mathoi da nongwai puthokle hairi. Tasengadi Christap the lising Chanipan Taraga Matwigi Mamangda Mirfatah Ali Sirazina Nongi Puthokre Mahang Amuktan Kapa the Konjel Tarani to Tokpo Nongi Amasuputoki Matawasumno Gililu the Gi Han Ibn Yunus no Pendulum Ginyam Putoki Abu Hassan Ko Musliman scientist Amano Galileo degi yamna hana durbin puthokre matung tarakpade di polam ani si Galileo na puthokpani haikre miyoi bagi hakchang da ina cheli haibu wakhlon asisu ahan bid Musliman scientist Ibn Nafis na puthokpani aduga chawrak na chahi chahum lomgi matung da lising ma chatruk taraga taruk da William Harvey amuk puthokpadagi Mahang puthokpani haikre asumna ngasi chawkhatlaba jati singna chawkhatliba mayam asi Musliman scholar amasung scientist singdi khudol ngaktani awabadi eikhoi gi guru makhaina hotnabiduna puthoklamba potlam mayam adu sennaba ngamhodaduna manghankhre Aduga lamyan baduna sahi cha kaya hotna jaduna fangjibalan kya marum adu khuraki ina lai sai haibugum atopakana natna eikhoi gi manungdagi masagi oijabata tanba mi kharna chawkhatle eikhoi mangaire hairiba jati sing asida sinna dokhidrunga sidi hingbada changdaba yadraba potlam kaya da makhoi gi mateng yaudana kari ama fawba pangkhokpa ngamdre Ngarang fawda eikhoi gi ikhada leiramba furuk adu ngasi di makhoi gi minai oire